Johnny na. Boss, ako'y sanase hostel da thamkrasira. Henry na. Ay sukhali bani. Pretty na khangdana ba mafam amada. Sana man hostel da thamlanga picture na nungaire ne horani khallubada. Ngamarai ay hostel da leiba. Henry na. Sidadi nang ako'y na sena mawatni. Aduga mama na sunang ba ako'y khutagine munna bu hotnari. Sanado picture da yang aduga. Papa, ay chat patali. Angang na ningay tawri khanna Henry sumakha tarodre. Matamdi sum thengjilai. Henry machabu ko laga tumi aduga wari lirei. Ningthogi machanu pilo magi minai oiraga leiba nupaduna luhongma numita huralaga chatkre. Adaidi sum chatpada athapa ching amada pukre. Nupidudine nupabu yam kizadana kapi. Aduba nupaduna magi umtang yahorandi khanapui. Sum chatpada sanagi chaurba konungam leirame. Konungda changakpada thonga iba mayamdo minai nupaduda yam khurumi. Papa, kaygi minai da khurumino aduda akhoi minai oiraga leiriba mama chada khurum taba. Natte minai do asengba chawkhraba masak nairaba ningthau oiramini. Aduga noi mama chaso akhoi da thabak suramyenane. Ma minai nati aseng miyum sige mapu ori ni madi. Wahai do tabada sana nungai zade. Nang su tomorrow ko pupuga papa su chatlangi ko. Talle ay papa ga tumni. Mama cha ma ton da kiram mani ba. Nushide kisano ay di papa ga tumni ay sini. Henry su machana yadraduna sana bu ko laga tumkre. Picture de Henry lak pra haini yengmada tumdre. Somdana James to ngasiri yumda hanjinni amata khangdre. Yu thaklaga lay ahing thengla kanda oin hanjilai. Mapaga mamaga di ahinga tumdre macha ngaiduna leibada. James ubada sanahalna. Chawrak sanga abanina mappa mamai khoise ot bahorabani. Otsano pin otsano. Aikoi na khang mangam da sikibado ngai sunuma. James na. Nungai ngasini. Nungai re thamoi sukai re. Nungai ba yaba su nungai re. Si mangai punsi haido. James na marwal mari sudana isai pangsakta sai. Aina nangbu kauthopa ngamnaba ai thamoi se warakjabani. Sanahal asawbana henmandana adwaida leiramba chayima pairaga mamai mami khangdana kalai. Napana mai khoise yon manang nang chawna ba yokpada ahinga tumdana nangda bu mi oradi khalaga leirambani. Ngasi de khoibo yon badana ti halo. Anuna kaino tawbi sibo mai papa angang do siba tarimi. Madine hingbagi kana ba leitrabami. Viremni sikibane hena fai. James to puri chaire kaina hande nisa henjin kidana lauri. Halo aibu halo noini na peni haradi aibu chawno wi yokpada sel kyam changi haru aduga yumsa thadoga chatkrage. Anuna ibungo nangbo muta tumina leyo kedoge na pase saukre. Sana haso phuba lepte. James na ba kawbanina masu mathomaram khangre gyan ga tabanata mapada makhut ka lei. Mapam chani do hekta namthatnare. Ano koksaw bikare pakhat pana loikre kapo lawmo. Lekai kana legi mi hanare amuk ta khamdok piyo. Ano sorok to ina thokla lawi. Ahingina ngakti mi tholakti. Adobo mi khar sutapna thori. Sanahaldi mapangal sontharabani ma kemta ngamre. James namsin badagi sor thinglaga leire. Lekai mi kya na so khamdoi. Anu so sanahal ubada leimai da gyan mang hai takre. Mayam changna anu amadi sanahal bo kudak to hospital da pukhali. Mayam na James ngangi. Adubu madi mi awu kuding chiklaga leire. James na matom ta ka manungda thongnon silaga tungkre. Som de Henry sana tungkiba ngaibada pung baro khara hele tumina thorai. Tamnan ai kadam da chatke. Manane Henry bu samnaga puthorai.
Munan ngakna. Haima, sanai be madi hozabok tumamdriba. Asuk thenga phawba kaidorage famma leirane. Picture khonjelikna. Yambung lakpa ngairambani. Munana. Kapiro yare seto. Ibunga tum aini ngasaina chatlu haibani. Sanana chatke yadreni. Munana. Lehor ai tumagi ko. Henry so phamungda maraga changi. Anga Picture suktok laga. Tai. Kibrona. Picture game ta khumde tumina dum hippi. Sawarno ba se sorry. Yambong. Henry na picture do konsili. Tabra. Kaino. Oh, adumaina khumba. Yambong tumo thingi. Henry na picture gi marai bakta chupi. Nang na isa buksum sumkri. Ay nushi ba Yambong? Nushi, yam nushi. Kayam nushi no. Mayam nushi. Noi bet nupi do gadi ay kana henga. Imay masi yuni masi diwa. Man hele hera. Oh nang ni hele nang na. Ngarang na na tro. Nushi bi na. Second kang de kay. Nang yaw da ni hingba ngamoy. Nang na chat kredi sini kay taw kibado. To oba nga ay tumningi. Hauzik de ay nushi bi macha lai resini. Se nushi ne kola tum thoke. Asomna namito mahawkre. No nga naga Jameso ngarang thoki pa thawdok singdo tingsing mangamdre hanagi matogo mamabu kore. Ima kaino pung sama pantara bodo trisiba. Ayi jasemo. James masado breast ka singdok laga iru mai thazaraga lei. Aduga mama lak mandina lakpada ka khudingi yingli. Adubu upai lete mapana thorakpada pot chainga koichai charaga leirami. James to mamit lock thorak laga. Ngarang thoki ba thawdok to hozikta mitmang na thokpagum urei. Oh, ai se kya da fatriba machano. Ai mapokpadagi ipai ma se. Pumna mak yon bada natri. Ikutsina hat ke khan giba ko. Hozikta thamai so na kapai. He nupi. Nangi mai ai se onthok na kalida. Pumna mak pupan baso nupi. Thogai baso nupi. Mangan baso nupi. Aigi misida nupi ka na baso yengre. James to na loshinaga hospital da chani. Anuna. Mai pabo. Hosipo ikhoi ke dose habano. Ai hiningre. Sana also nungaita. Yare to. Aikhoi ni ne yum thado ga chatkrasi. Binda won oina. Si mangai bado ai pamle. Mi na macha pok na lisa sumaina tong na bro. Ai mapok khuding na ne. Icha ko busida pok to boy ke. Anuga sanahal ga yam pienda na kapi. Jameso mapa mama gi manak ta leibani chang mangam da yinglaga. Ai bu karamna moi gi manak ta pap chelawi khongsa. Thangjin sigaba. James yam tapna. Ima anu kappaga. Ibungo. Sanahal so masado ngamda hogolai. Mama chalasila. Mai pabung amuk tatap thagose nasado yadre. James so makur kuda kulanga. Baba ima ayam lankre. Noi na famna. Ai ngasidagi amuk hana baba khoina yadaba thabok tawraroi. Sanalna. Ai khoi gi cha kanasu leite. Leram matam mamada. Adubo hozikti ma sikre. Anuna. Mai pabu. James na. Baba nasagi maral se amuk tangakpi. Ai bu sikro hairaso ai sikhige. Adubo amuk ta kokpi. Nasa matungda amuk hana tawraroi. Sanahal kem taide. James na haizaba kaya anudi machabu nushibanina tuminale. James na mapagi makhong pairaga khurumi. Nasabu sikro hairabaso wai se hairamo baba. Sanahal handakti machabu nushina mathada koli. Ipagi bungo yare to. Mama mapasingna machapu ibase. Masana chawraga makhoi bu napthanaba pokpa natene. Makhoina pangal sontharaba matamna masana tana kanasu leitabani. Adubu macha singsina madu kemta khangdi. Ngak sawningbugi wai asawba oiraga
mapa mamabu mirai maduda mapa mamana chaklam doise moina di khangoi baba khoina haiba pumnama ahinge aibu ngakpiu baba anuna ichana sumna gyan tarakpasini aikhoina ngaiba aikoi kari su pamdi sanal ibungo chalo hoje pung ani gi flight ne marup angau pan gi macha napi do Delhi da chani haibani nang amu ta khamu chalo napi macha do aikoi bu yang warau khrabani anuna ibungo chalo hoje ma pung amata sila abani Jameso mapa mama singi matung ya thang ilaga yam thuna chatkre somda Divyalaxmi na baba nacha chatlukige mi mana mathang ni ngol chakong bada thoro koibe ma ima ai thora roige da chei tare ni pa mukta laikige mi ma kaplaga kai nu chana hai sibo nang khaktani ima gi di nang leite bada punga nga gi bani angau pang yari mama noi nu pi hongna bido ai heina de ko isana leigi haiba matam do leijasan Divyalaxmi na adudi ma ai chalukige change gi koi ma asana Divyalaxmi mathai nungai ta manung changkre angau pan ga mi maga punna thorak laga gari ka ge toringe James gari do speed kana thauslei aduga manung changna bo nei security mayam do na yade James lama gi ka na chingbo laga changi mi mana asidi sanahal gi macha do natro angau pang mane kedo we rawsano ngai khomukta Divyalaxmi tumina side phamlanga lei angang oinge gi thamoi nung dala charappa sense ki photo yengla kapchai tamo ai chalage maganu aina pandon lehor ayemu ana nangbu dana ba mafam da chalage kai ge thado chatweba Divyalaxmi ngakna tamo James na pham tharanga sorry tamo James gi pocket gi ring ama lok thorak laga will you marry me Divyalaxmi mami to lok thok laga ai bu mangla tai bangla yes or no Divyalaxmi khangau da mitnu dagi pirang sinthari aduga oi thang mama khuting tholaga yes James so Divyalaxmi gi makhutna sibi aduga yam nushina koli James na nangde agi aseng mathamoi gi nushibi oirame nangai bu thadoga chatki khangano Divyalaxmi kappaga ai bu mangla tai bangla mangnati tai bangni ai gyan ta de nang gyan taw tamo adwai da layamba mayam do khuba khurai angau pa amadi me masu yauna James sangsilaga angau pang me magada khurumi baba ima nasabu ngakpi nasana wakhal thelu banagi thokiba ngakani angau pa me magadi harawna loikre makhoi supunna hospital chatkre somdan Henry khoi thabak halakpada mani urina ibai ngasai di noi ngai bda sidore Henry na ibai hoi se thabam chatloba nangi namana bam leibani ha kana picture na mama na banati isen ko Henry na muini se kya narom no mandaba urina khara do oram yan ba picture na adu wera su isen ko mani chese phirol horongi neramu ko urina chacha nang officer ya malingo as masindi ba Henry no laga mi officer orini man basunatana ibai di kamaina uriba picture kon kalapna mani Henry na kapre he khangi urina aya che nangi mi ngang ko bra ai su ko ge ko Henry nok laga ibai na nushina ko rini ai su ko ge ado nei ka kandi noi si nu pa maga thoki bani oh fare
mayamna langbudu taraga Sanasu thori uri ubada sauningna yengi uri su angangi wanganga oire adugi sumathakta homogi moongda ngangbani sakta siga mamitki yengine Sanasu pisumani suktoknaga yengi urina sakta siga kizayi yenga kana namita chaina thilora Sana kem da khumde changsilanga uri mamai da kin thinjili uri so hella ge ngang nate masadu changsilaga Sana gi masam do phoi Sanana nang thado o urina Sana gi mamai da kin thindali aduga nasam sa mai thado ra ani do nam thatnare Henry di ubana te lawri hey noini khanarabra kedorage mani Sana kai gi noini tori do ani do so Henry na ngangi duga amata tawa sanate picture tara mali senthori mani kai no tori do thado se picture na ani do khamdok na ba kan ho ne adubu ngamdi mapangal kan mamanarabanina picture na Sana mani thado no hebane sinabatari mi noibo picture na uri gi makutto kana singthoi Sana di tanja fangi khanda uri da mu kinna thindali anira uri maya chiknaga aya namai asi hairaga uri mu chongsili aduga Sana bu namlaga phui pictuna yambo angani si yadre Henry na Sana papa wa hegese pictuna namdana ni du khamdokle pictuna uri da phui nang mi yum se la aga nang aduk lam heli de kaigino chiche ma pictuna tikhatana lawri nachin du khungano nachin du da thajini na uri mathwai nungai tre tumina luktharaga kappi pictuna Sana da resilaga Sana so prose mama chayeng bigese Henry so macha Sana bu pamkhalaga yingbi papa gi Sana kedorage Sana da tori mayam da uraga uri kachin da lepaga kana su leisadaba angang amagu tumina lei amuke na mathwai nungai tre mapido sadum chadum tare uri tapna cheche aina tong haibada nangna su indresi bu kaigino sumai tawdo already kedo bala ino ai chetnagi cheche picture so angjabagi wani nungai banate Henry na Sana kaigi moiga manarino nang mina phubiroidro uri na che picture sauni na mapada tainari kor kano nang kedo bala ino mi gi mayum sila aga nang kedo bagi mi machada khana bahuri picture sauni mana uri bu phuranga ngangi Henry na ngangni ba wahai du nani haibaso Henry gyan tai nga kakadi kadai no chat khusalo nang sila leidong nate Henry na anga kaino tori do yare se to angang masel ngak sangno basida picture tarakli ba mapi du tai tholaga angang macha khana basida ni aina si yong na ngang manga mise yare ba wathi do ai soikre ba wai kedo ba yamung na soidoi no ai khoina gari ti leidana yamung khoida ngang mangam ni anga nangin haiba sa taroidra talak tu da tomi sangak laga kedo na rangi noibo lekai kumai oina ba kemti kai ba khangdabro phaja phaja na ngang na ba yabasida bunana yare se to cha ising na na motor sila Henry na anga nang sorno ai soikre ba picture kem da khumde tumina magi ka changkre nga tadrona munana ka manung de changkre kedong rai ro sanai be mase kapra kainom tawini Henry pakhana anga aina isem tu taw Henry magi cheido maraga chatli munana ibungo ai sambige tamna yarni ai dum chatke Henry so mathak da kari aduga ka manu changlaga anga yambong ai matam khra yum da leiroge Henry pakhana kaino nga nang haidu bu kaino ai na kai hen bu wai khige haide kem ta haide da ai khoi maniga matam khra leiroge moigi suti lei hai nimit tarani gi angang se matom ta nungai roi babadi kakadi thabak suba chani sida lei jasano
maso sanaga puna laisani nga khanaraso picture Henry Karishuna tama wahi kharana thamoi di yuraga haibani maramdi makhoi bayam hanthana khalli khalaga Yambung aikhoi gumba mada matik magun chawar yumse yumsi ga ngang amadi Yambung khoina loina base aduki matik khenai Henry khonkalamna angang picture phamlaga domlai nang makina chindagi adugi wahi do hairabako ai kemda taningdi to ose Yambung yare Henry makuta pairam bachaido laktana langkri aduga yam warong hairi mane ai di meyang mana drabani mitang mani ai bu kanana loina ningni tukachaba hangoi basu phawni Yambung ai nu pina faw mapuri ba ibu mirairaga atopa nupaga mari leini masida natana kana amana ai bu nusidorige loina ningdorige chatkhulapna ai di pap chelaba misangni siba sungamda siba ngairaga leiraba misangni Yambung yaresta tokpiro ai taba ngamdre Henry na picture bu chena kolaga anga nahi bu thado ulu chatkino chalo yayo ai ni hingli ba makai Yambung bu thado ga chaloi ai Yambung bu nungsi matungda asigi wahi do haigana ai taba ngamdi nang yaudana so ai hingba ngamoi Yambung ai chaloi sana sauningna thongi maromdagi lona yenglaga lei tunglomdagi kaksi hulei huranba mi nungsinaraga lona yengi kaigino nang nupi pamra sana sauna nama pami aikoi madi secret nui mama do oina lawara ha sana uri de ili nang mi usitaba usitte nang kai doge habana namma da loradi papa kaina hui dong na koi kori da aingonda papa inani namai thugayora nang akai papa haidura nang negi mai sa thugayraga aidi jaggoi sar layani nang dum haidoke napa da ibaini isani pa thidrum manbo animak sauna ngame kemte enjina banati sana sauraga prapap changi aduga papa mana ingonda wadu loi banangre urina ibai mana ingonda khana urima sana kaigino nang namap tumna khana bori de sana hina sauningi haigi khani bamado hairamdana prapap chatkre picture mani sana ga khana no phajana loino angau bini madi makok chai Henry nok laga mani nangna phajana ayo madi mathwai nungai tribani aduna nangna phajana ayo mani chalo sana ga punalai minok cho chale noina taina na tumoko picture aya masi ngangsi oni nang nungai ni na Henry na picture gi makut chena pairanga kaino ngang fuge torine mi tumoko haisidi ngak tum kisla as yambwa yam khatina no picture su thokre moisa chai sing jana ba sem sai Henry na mani na koi sanaga sida punna lero sudi loi drifa picture na yambo sanana nungai ri kem doroina sanali ai haige uri su angangi na sida leiraga nungai ni khana hoi haire Henry na sana nang mamton ga punna lai mino ko sana kem ta khumde phogola ka prapap chatkre tasing na hairadi sana si mi kya loina ba ngang nate maram masina mi loina ba hite matam ni sumokre namidangi matam ni James na phone da tadro tai toro as tamo ai ngai le remani ko tanin de cho tamo ai thamage o nang yam hore khakni na nungai ni ngasi asi hairaga James phone ke yam thuna gari thoro laga Divyalaxmi khoi tam lai Divyalaxmi so pakhatana phone tawi adu call do pai khalakti kaino phone pai di ma ba saw khrazala tanja da James call doxle
Hello, Tamo. Thorong. Kaida. Thongalda. Kay no isbo. Wada loy banangdre. James na phone do fat kakre. As ay di ba yam talle. Kay no khangni mi masibo. Makok chak pra kay no. Som na James na. Nungai ni ba. Hojibo tholak di ba. Ang muso call to sini. Hello. Nakpa gi hello ra. Tholak jibo na. Chatlo me phagi to bani. Chatlo ba aini lan bani. Taning de ko thoro yam thuna. Kesinar kana. Tamo. Second manga gi manung tholak jaba. Ai di changi kang. As tamo. Divyalaxmi so upai nei ta thorai. Kai no me. James game ta khumde Divyalaxmi mugari manung da faching sinkre. Aduga gari do yam kana thoroga chatkre. Kai no. Tamo nang ngawra ba. Sala music ba. Nang no ai ningasi yengo ba. Kai no kai de no. Thado hai bani. Kai se sela dong ni. Ngawra ba. Mi haina singa ba lore kansida. O ai moin hai ba matam do ngai ba ngamoi. Divyalaxmi makhonga thilaga. Thanamo hai bani. Asam na namdana James Divyalaxmi bu chele. Aduga hotel amada book toksilaga purai. Divyalaxmi na. Nang nakok to sakra ba? Chai. Karam bu khusaka khangu buzana tena. Ai dine onthoni kai kheda. Baba khoi gi mamang da. Moina kai no ba hai doise. Som da walo shina malura kansida. Taning de laosida. Ngamore cho. Nang ne I khara ka ni ko. Lao hai bane. Suklai lai. Ai horang ya ba. Divyalaxmi mako makut sang le ting tholaga kapningi. Mane James puta sing na nushira so. Asam na mapa mama gi mayakta lepado pamjadi. Somdana urina. Sana khomde tuminalai. Aduga magi phone do putholaga meli. Nang sawra ba mamto la leba. Sana so angang ni nai. Nang adum khana ba hori na tra. Mamto na hora roiba. Ado nang class kya kai no. 3 kai ni. Adudi ain halli. Nang nai takpi puro. Direct su heram noi alawai ni na. Uri so sanagi manadu lai. Nang lawai habya bra. Ai khoi ngai khongda. Sakta siga. Nang di fajari he. Pension na thila ura. Nakok to thu gai du nei na. Ngasai gi khupu do kawra na. Nang papa haidora. Hayo ne mangak to thu dik du ni. Sana mu saroga changsilaga uri na phuge tawi. Uri na handok kibadagi upsalaga hektai. Kalak peli. Sana di hagot pangamre. Sor thingdana leire. Uri sa sum hawalak tabadagi chingatpi. Sana sopra. Sana kapi makhol tabada Henry amadi picture changai. Henry na. Papa gi sana kedorogi nangbo. Picture sound ni uri de yinglaga. Mani nangai na tong haibase kya ra haikrege ba. Picture na uri fuge tawbada sana na thalaga. Mapto na nate ai to na tuzabani. Picture thangalam makhutto makhada thangthei. Aduga chimbalda mumo noglei. Kamai torino sopra hospital chasira. Sanana. Papa sokti nabani adu kem batawdre. Uri ahalgi mo ongdai. Ibai kem khalono da janu pase ai sena jage yam thina su chaibirunda. Sanana. Kariya nangbo hallo khanubra. Aina chawba mane nana chumman ke wanga. Uri saru sayang mayam do puthoklaga muklaga hai. Sine hero aise tu kanro. Henry na. Sana mama chara hidak tello. Sana de picture palak pada soundingi suktok laga. Papa ai kem da tawle tumage. Picture so sana gi mo khangmana tumina lai tholaga lai. Henry thorokpa ngai raga mapanda. Henry na. Tumo good night mani good night. Good night ibai bye bye. Sana tumina famungda maraga tummi. Phana phatrabaso mama bu nungsi jai uningba phawi. Apok ni nungsi ra male kapai.